Assembly dissolve tawba natraga government lehenba Amit Shah gi khutta leigedawri kuki gi MLA tara amadi makhogi CSO sing Guwahati da Amit Shah na kaukri Mamang chahi gi February mapanda matam adugi Chief Minister N Virena CM gi famdagi resign hek tawkhibaga ikan kanadana February taraga humdoi Bharat lengakna Manipur Assembly bu suspended animation thambaga loinena President rule gi lengak ama state asida lehelakhiba chahi ama mapung faraka dawraba asi Assembly dissolve tawduna makhata na President rule gi lengak sangthagadauribra natraga anauba luchingba ama khanduna popular government ama lakadauribra haibadu Home Minister Amit Shah gi khutta laikhri Manipur thokba political crisis asigi matangda tangdangba warep ama lagunaba separate administration gi demand tawriba kuki MLA amadi makhoigi CSO sing Guwahati da lakanaba Home Minister Amit Shah na akanba instruction pirakri State asida thamliba President rule lengak loshilaga anoba popular government ama lehenanaba Bharat lengakna yamna kanna honaragashu kuki khulai paiba singna kihalakpadagi kuki MLA tarana wahi amata fawba phongdokpa ngamjadana leiramba adu center ga suspension of operation tawnariba KNO amadi UPF ki kangbuna anoba lengak lakpada kuki MLA tarasu yawnganabagi ayaba Home Ministry da pirambadagi Bharat lengakna anoba government ama semnaba thorang torokpani Adubunan su group oriba UKNA na lengak semada kuki MLA tara yawba yaroi haina amukan hanna ki halakri pomnamak asi oiduna shu Bharat lengakna paikhalakpa khuzil thorang amagi matung inna Union Home Minister Amit Shah tha asigi kungini panda mikhalga mari leinena lakadawriba asida kuki MLA taraga unaduna lengak semada yawngna ba wafam khanagadauri Amit Shah gi khongchat asida kuki singi civil society ga unaduna Manipurda ing tappa hanjilaknaba amadi anoba lengak semada mateng pangnaba wari sanagadauri Hiramasigi matangda pauche asina kuki singi MLA amaga wari sanabada tha asigi kungani panda Union Home Minister Amit Shah na MLA tara kaurakle haibasi ajumbani soidana Amit Shah ga unaragani masida kuki jo singi oiba civil society organization singsu saruk yagani State asida anoba lengak ama lehanba amadi ing tappa Manipur ama ohenaba haibasi kuki MLA singisu apambani adubu nan shu group amana kuki MLA singda lengak semada saruk yaba yaroi haina ki halakpadi lei kariguma Union Home Minister na hairiba wafam asida yahodaba taragadi kuki singi oinashu kudong thiba kharadi mayuk nagani haina phongdokhi